Asira lariba kanglo furup singi marakta aikhoi masen adum ongkhatnaba tarabadi aroibada iramdam asi miraiba onkragani haina Youth of Manipur gi chairman Sinthangam balorembamna phongdokre wafam asinga si Youth of Manipur na sinduna langthaba kunjada leiba laisa kaithelda lamdam asida lariba tonga ba kanglo furup amadi relief camp ta lariba IDP singba Ningol Chakouba gi tharonga mani lenina phongdokhibani mahakna makata na phongdokhibada lamdam asida lariba kanglo furup singna aikhoi gi yeknaba kanano khongdokpasi tangai phade jahi ahum kadoraba lan asina maram oiraga landam asigi manungda Central Force na ngaktuna buffer zone thamna drug fangnibasi kadaidagi pusilakibano drug pullaliba kingpin amadi drug cartel singbu miyamna amata oina punsinduna makhoibu muthat haudrabadi hauji dam lanjeliba ichen sing matam khragi tungda masa gi yumda hanjin kiba yai adubo drug cartel singi makhoidagi mathangi diladadi aikoi pumnamak lanjenba yarani haina phongdoke democracy chapalam damjida miyango do kholau tabi ni adana Delhi ga MLA singna Manipur ki solution pura kani na moisale akhoi thum indai akhoi na salwai bote moisale solution pura akhoi thum indai oide Manipur ki naha jingi marakta ki anoba maithong hai tare anoba maithong public miyam ki sentiment khangba miyam da commitment thamba ngamba miyam ki damakta thobak tawba ngamba aduga manaha jingse thopiro jero Manipur ki maikai dagi akoi chage asam ta thapna akoi support tawjage imai ge jingse support tawsanbiyo aduga mathok mi da aduga akoi punna irang ase loisanminana bokhona minasi ngasi 2 November da haukiba October 15 da Moreda yum 19 mai chakibagi aduda maswara na mating pangkhre date 26 October dagi maswara na initiative lauraga collection tarokiba adu ngasi apunba 2,17,000 case oina pirakre khotsin nabagi thoramda More Council President amadi Imam Samna chingba kaya su yauke akupa maro piraduna MV Mabulna haikibada tarika ahum thokna pi ki hairi ahanbada yatin miskin makhoi ahumda lising 19 case oina pi ki aduga yumkhra hena sokpa nipanda lising 13 sel oina pi ki aduga miyoi taretana lising manga pi ki haina phongdoki aduga aroibada More Council Club dasu club ki members singda ahing nongtil wana hotna biriba relief ki damak thagatpa phongdokpaga loinana gift card tarumki mayamna youth members singa zaka matamda ai kaparoi khallaga khangi nupi mane adu mixagi pi tara kan habe yade 28-27 ge ahingi lona bada horoki balanda victim boy rabi kuki ge nomai na palaga khomna no subinai dina ngasi bo isa singi hingli ai kayara han sira ge haida khan khaba nupi amane red kemi binding na ge chop thaba kayara singi khani karwa do nupi amoy na tonalai da isa sing thak ba yade se ab ba yade haida hiro ki nupi amane ngasi ai ge nupana serauda balanji ai na khunga pa yaw ba de ngasi de depression na ba de ge yuda payong na ba de ge film sa adra laine adu ai hingda ba yade isa sing jok ta ba yade haida ngasi ai tawla laine hingki ne ada khalle